Hello everyone, ahalamagtada mayamna okpikora khurumjari aduga aigi channel sida mayamna taramna okjari kena boke tada sise ai mayam pulap kanoidana celebrate tawminadoine ado ai si hangdokjarage Hello. Hello. đâu được phần người vậy không bao giờ ô hô 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 nhà Kasi yam thazadana hai tai kwan thazadana 100k yawzare akhoi ado sige 100k se ai mayam loi pungnamakka haidi aigi channel sibu haubadagina loiba phawba support tawbiba aigi family to family mayam lap angthokjagena aina tawjabane ado leiba leitaba aigi handak lansina kaino oiragasu maram oiragasu yam chauna tawbagi yumjadre adoi taragasu aina aigi sumai 100k yawba khopase adim yoiba moida ai dum harauba phawjaridana khoisuba adudura celebrate macha amasung tawse aduga kay hani aina mayam pumnamakpu amukka hannasu ikoknona khurumjari akhoi sumaina 1 subscriber or 1 subscriber daina huzik 1 lakh subscriber bau yawba phawda mayamna leptana support tawbiba nungsibiba adaidi wahai wata nusiba mayam haibirakpa adaidi aduguma mayam sinane aina ngasi 1 lakh si subscriber yawba ngamjarise adugishu ai mayamse asengbagi ai thamoidagi oina koknona khurumjaba amadi thagatpa phongdokjari aduga ngasigi kaino sisu aigi aibu support tawbirakpa aigi yam laiko aigi sunaknaba ibung ipwa inaupi keke mayam moi mayamna support tawbiraga khoi simaina yawjabane aduna ibung sing ipwa sing adaidi inaupi sing adai moi pudamappusu akhoigi maikaidagi harauba phongdokjari nungaiba adaidi thagatpa phongdokjari aduga hojik si wahai haibu loirakanda akhoida amakak kainose loidorebako anga kakthosebako aduga ai mayamda hana injarage Happy 100k to us. Happy 100k to us. Yam china harawe sigi moment lakpase ko akoi khangde yam surprise oijarage yam harawe ado kakjarage duga mayam han injarage di kapinarse paro chala to la o Em sao nữa đúng không? vì thế đấy Để làm gì thế? Hai đó. em đã giờ cái Set. Em lỗi nó mang trà view ko. Aku so em trà rồi tu aku so sadar ke. Jadi sise. chắc chắc 200k em yêu hình rồi thật sự là hài rồi Em mang được. kia cho lại lại bảo em Em hawe. Cake se. Duga hꯧzik celebrate macha am tawre ado yamna nungaidana hekta kaino tawdana tawbana chade aduga akhoi matamgi matungina choreography palaga sajaraidusu
ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯋꯥꯔꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯁꯩ ꯃꯤꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗꯀꯣ ꯁꯤꯒꯤ ꯏꯁꯩꯁꯤꯃ ꯀꯣꯔꯤꯌꯣ ꯇꯧꯕꯤꯔꯛꯑꯣ ꯁꯤꯁꯤꯃ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯊꯣꯛꯑꯒ ꯂꯩ ꯇꯥꯔꯒꯁꯨꯀꯣ ꯑꯗꯩꯗꯤ ꯑꯗꯨꯁꯨ ꯌꯥꯎꯋꯦ ꯄ꯭ꯂꯁ ꯑꯦꯁ ꯑ ꯗꯥꯟꯁꯔ ꯑꯦꯁ ꯑ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯀꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯇꯥꯕ ꯃꯇꯝꯗ ꯍꯦꯛꯇ ꯁꯥꯅꯤꯡꯕ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯗꯀꯣ ꯕꯤꯠ ꯇꯥꯔꯛꯄ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯒ꯭ꯔꯥꯐ ꯇꯧꯅꯤꯡꯉꯛꯄ ꯁꯥꯅꯤꯡꯉꯛꯄ ꯐꯥꯎꯋꯦ ꯑꯗꯨꯒꯤꯗꯃꯛꯇ ꯖꯒꯣꯏꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯁꯦ ꯅꯝꯖꯕꯅꯤ ꯂꯣꯏꯅꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯏꯆꯟ ꯑꯗꯨꯗꯨ ꯌꯥꯝ ꯐꯩ ꯇꯧ ꯈꯣꯠꯂꯣ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯗꯨꯒ ꯖꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯦꯁ ꯑ ꯗꯥꯟꯁꯔ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯦꯁ ꯑ ꯗꯥꯟꯁꯔ ꯑꯦꯁ ꯑ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯐꯥꯎꯔꯛꯄꯗꯨ ꯇꯧꯖꯕꯅꯦ ꯑꯗꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯟꯁꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩꯅꯁꯨ ꯂꯥꯟ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟ ꯑꯣꯏꯅ ꯆꯠꯂꯨꯔꯕꯅꯤನ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯍꯦꯛꯇ ꯀꯥ ꯍꯦꯟꯅ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯃ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯖꯒꯅꯤ ꯒꯤꯐ ꯑꯋꯦꯁꯦ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯔꯛꯑꯔꯣꯏ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯖꯒꯣꯏꯒꯤꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯖꯒꯣꯏꯒꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯁ ꯑꯃꯈꯛ ꯊꯥꯒꯠꯆꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯌꯨꯇ꯭ꯌꯨꯕꯀꯗꯀꯣ ꯄꯣꯁ ꯑꯃꯈꯛ ꯊꯥꯒꯠꯆꯒꯦ ꯄꯣꯁꯁꯤꯗ ꯃꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯤꯡꯁꯦ ꯂꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯤꯡ ꯖꯒꯣꯏ ꯄꯥꯝꯖꯕ ꯑꯩꯒꯤ ꯂꯩꯔꯤꯗꯅꯀꯣ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯑꯗꯩꯗꯤ ꯖꯒꯣꯏ ꯄꯥꯝꯖꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯤꯡꯗꯣ ꯃꯤꯡꯗꯣ ꯀꯃꯦꯟꯗ ꯍꯥꯞꯄꯤꯔꯛꯑꯣ ꯀꯃꯦꯟꯗ ꯑꯗꯨꯗꯣ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯄꯣꯁ ꯇꯧꯖꯒꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯇꯧꯖꯒꯦ ꯑꯗꯨꯗꯒꯤ 5 ꯈꯟꯒꯠꯂꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ 3 ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ 3 ꯇꯔꯨꯛ ꯑꯣꯏꯔꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ 3 ꯌꯨꯇ꯭ꯌꯨꯕꯇꯒꯤ 3 ꯈꯟꯒꯠꯆꯔꯒ ꯑꯩꯈꯣꯏꯒ ꯅꯣꯏꯅ ꯄꯥꯝꯕ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯑꯃ ꯅꯣꯏꯅ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒ ꯁꯥꯃꯤꯟꯅꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯠ ꯇꯧꯕꯒꯤ ꯃꯌꯥꯝꯗ ꯒꯤቭ ꯑꯋꯦ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯖꯔꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯁꯨ ꯀꯩꯅꯣ ꯇꯧꯅꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯟꯅꯔꯔꯣꯏ ꯑꯇꯣꯞꯄꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯑꯣꯏꯕꯅꯤꯅꯀꯣ ꯏꯁꯩ ꯐꯖꯕ ꯈꯜꯂꯒ ꯃꯌꯥꯝꯅꯁꯨ ꯅꯣꯏꯅ ꯈꯜꯂꯛꯄ ꯏꯁꯩꯗꯨꯗ ꯇꯧꯔꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤ 3 ꯈꯟꯒꯠꯆꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯁꯤꯗꯒꯤ ꯑꯩ ꯄꯣꯁ ꯇꯧꯖꯔꯛꯑꯅꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯀꯃꯦꯟꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯀꯃꯦꯟꯗ ꯃꯤꯡ ꯂꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯄꯤꯕꯤꯔꯛꯑꯣ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ 3 ꯈꯟꯒꯠꯆꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯥꯟꯁꯀꯤ ꯇꯝꯍꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ 3-3ꯇꯣꯀꯣ ꯃꯤ 3ꯇꯣ ꯑꯗꯨꯝ ꯊꯥ 3ꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯒꯠꯆꯔꯤꯕ 3ꯇꯣ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯑꯗꯨꯃꯥꯏꯅ ꯇꯥꯛꯆꯒꯅꯤ ꯑꯗꯨꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯃꯤꯡꯗꯩ ꯂꯣꯏꯅ ꯃꯊꯪ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯀꯩꯁꯨ ꯌꯥꯝ ꯁꯥꯡꯉꯔꯣꯏ ꯍꯥꯏꯕꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯃꯆꯥ ꯑꯃ ꯇꯧꯕꯅꯤꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯀꯩꯗꯧꯁꯤꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯒꯅꯤ ꯀꯩꯒꯤꯅꯣ ꯑꯩ ꯈꯣꯡ ꯅꯥꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩ ꯈꯣꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯞꯗꯦꯠ ꯇꯧꯖꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯈꯣꯡ ꯁꯣꯛꯇꯅ ꯂꯩ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯕ ꯈꯣꯠꯄ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯐꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯑꯦꯛꯖꯥꯝ ꯀꯩꯀꯩ ꯇꯧꯅꯔꯤ ꯑꯉꯥꯡ ꯁ꯭ꯇꯨꯗꯦꯟ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯇꯥꯔꯦꯀோ 3ꯁꯨꯕ ꯄꯥꯔꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯑꯅꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯆꯤꯟ ꯃꯅꯥꯎ 3ꯁꯨꯀꯣ ꯑꯗꯩ ꯃꯥꯁꯨ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯈꯪꯉꯕ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯂꯣꯏ ꯇꯧꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯑꯊꯨꯕꯗ ꯉꯁꯤ 3 days 2 days ꯃꯨꯛꯀꯤ ꯃꯇꯨꯡꯗꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯎꯠꯆꯔꯒꯅꯤ ꯑꯁꯤꯃꯁꯨ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯈꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ 200K ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯌꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯦꯟꯃꯟꯕꯒꯤꯁꯨ ꯁꯨꯃꯥꯏꯅ ꯌꯧꯕ ꯉꯝꯖꯩꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯍꯥꯏꯕꯗꯤ ꯕꯦꯗ ꯀꯃꯦꯟ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯊꯋꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯔꯨꯕ ꯃꯇꯝꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯒꯁꯨ ꯐꯥꯎꯕꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯅꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯔꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯨ
ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯈꯔꯗꯨꯗ ꯃꯌꯥꯝꯅ ꯄꯦꯟꯕꯤꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯄꯗꯨꯅ ꯋꯥꯍꯩꯗꯨꯒꯤ ꯊꯧꯅꯥꯗꯨꯅ ꯉꯁꯤꯐꯥꯎꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯒꯣꯟꯅꯔꯒ ꯆꯠꯅꯕ ꯉꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯣꯀꯦ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯍꯦꯟꯅ ꯐꯅꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯊꯪ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯃꯊꯪ ꯍꯥꯏꯗꯤ ꯁ꯭ꯇꯦꯞ ꯀꯣ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯌꯥꯝꯗꯒꯤꯁꯨ ꯕꯦꯁ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯃꯆꯥ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯁꯥꯏꯟ ꯇꯧꯕ꯭ꯔꯣ ꯕꯥꯏ Bye.